누피 연주하러미네. 누피, 넌니 그라이스 되나? 아이 아할라마키다 모록 타빠 짭빠니네. 멋진 거 티래더나. 낭는 누빠 아마락 시대 포안이야라더나. 아속 피해 간시다. 구멍, 누려. 꿈모이디 꿈무나. 꿈모이디 꿈모. Hoi zilei jeri si andro gidani nene kailam dagi obino minta habi ai singjamai nawn kaden takhelama memza hoi akburu na khoi ISTV da ISTV ju sadok pi ba Cheinakhol du yengbi bra TV Serail Manipur da ahan boina khoi gi aseng bar bai de jumpham oi ba adum ba Serail ni madu yengbi bra kamai to bin habi Cheinakhol ji yengbada aidi yamno nungai bam poi kaina habda khoi gi huji matam je huji Manipur gi situation je am phatrabani na sigumbada TV da Chigumba koi paujel ma haitare ko chigumba ma puthokpirak paje asyam penje yam nungai je horei bangang singje stage da jo chigumba se paujel ma ne na khanje aduga si yam penje yam nungai je 세 망니 능 나한테죠. Kaino zamai benta wishiba. 헤이, 아이 라이론게 땅끝 나이나 쩌터럭 뿐이네. 낭기 퍼너버니네. 링은. 아이 밍나 펠레가 왜 아이 코먼 망질더기네. 아이 스카이 하우스온다 인지노일리 저버네. 시행보다 코이나 강더바 머니버 토이버 크라임 맘 하이타레고. 누피데 토이버 멜리 누피 토이버 싱지다 코이나 강더바 소사이티다 강더 맘 로선 맘 레그레고. 아도 맘도 ngasi TV스나 ISTV는 우톡더나 kari to be case hadi ngasi sana ko thoi matung da wari le matung da court lama sing da kari case le bia hadi khangam da ba kesu ta nupi mana khangdom yam da magi right sing do khang pa ya ha ba gi ngasi sana ko da koina khangjabu ngam ngasi bok to ai gi ming si kai samra jumani sing Brahmapur begavati lekai da akhoi gi social gi image ma mayam mang da forecast to buse si yamna thagat chaningi ada akhoi hujik leiri ba pra akhoi gi social chaos oina leiri ba jaga kano se society je sida just akhoi gi just image kano ma information ma akhoi gi message ma piraga masi to fatte haibagi kano ma pibagi akhoi da yam chauna akhoi gi adu message yauba kano ina uzai akhoina ai ming David Warupom behavior ka same place ne ada bomb blast ki yenge bomb blast ki yeng matam da bomb blast ki da akhoi thamoi sokninga wai ko habdi ngasai gi akhoi sangai festival gi second time haitare ko second time matam da akhoi gi ngasai gi muslim driver mana magi chara tan ba haija tare ko chara tan ma oraga akhoi gi magi suja nomjaraga nomagi sara sintha pujabdo adu rakana mana magi masagi masugi khanjaraga kanamna pro biro haga bom mo adu magi labor mo uzaraga magi samna lupa yankhai chama tanjaroga pokhai ki ba nanghoda ba haitare ko khanjarodo adu magi family puna akhoi gi masa ani hum le horiba haitare ko adu sintha puroga lao chân quá lâu xịp không adumaina ojekip do adu yam nungaite masi thamoi tuk labum phawe ko simun pi ngal kan to buse masi me ko isa na control to raga angdam shanti uina ko lam de min ja jini ai gi ming zina ka we singjamai naram le kai te gini haji bawda kari yengbe kari phawen da habi yengjare adubu akhoi gi pungning loksing oigeda ba mayam ama ulle si haijage oina ai medical department le jabani ai gi ming Dr. Iraboni ngobam basi khong dei ne thogi hauji nupi singda ngasi gi thoiba thokdok wathong mayam se adubu akhoina masi nupi singda ngakta di taina ning dei na masi gi palse
ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯅꯨꯄꯥꯅ ꯄꯟꯁꯤ ꯂꯥꯟꯖꯜꯂꯨꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯆꯩꯅꯥꯈꯣꯟꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯅꯨꯄꯤꯁꯤꯡꯗ ꯊꯣꯛꯑꯝꯃꯣꯏ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯗ ꯑꯩꯅ ꯃꯦꯁꯦꯖ ꯄꯤꯖꯅꯤꯡꯕꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯟꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯀꯟꯅ ꯊꯤꯡꯅꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯀꯟꯒꯅꯦꯅ ꯁꯣꯏꯗꯅ ꯈꯟꯖꯩ ꯃꯔꯨꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯈꯣꯜ ꯁꯦꯔꯦꯜꯕꯨꯁꯨ ꯊꯋꯥꯏ ꯇꯥꯟꯅꯕ ꯌꯥꯝꯅ ꯆꯥꯎꯕ ꯗꯣꯛꯇꯔꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯇꯥꯃꯣ ꯁ꯭ꯌꯥꯝ ꯀꯤꯁꯣꯔꯅꯤ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯤꯞ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥꯅ ꯅꯥꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯑꯃ ꯀꯟꯗꯅ ꯉꯁꯤ ꯃꯄꯥꯟ ꯂꯝꯗ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯆꯠꯈꯤꯗꯕ ꯃꯌꯥꯝꯗꯨ ꯀꯟꯈꯠꯇꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯆꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯟꯗꯟꯗꯒꯤ ꯂꯣꯏꯔꯒ FRCS ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯂꯣꯏꯔꯒ ꯂꯥꯛꯄ ꯇꯥꯃꯣꯅꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯏꯠ ꯏꯁ ꯚꯦꯔꯤ encouraging so we should do it and we always support for you and kasi kaigino habda just to uplift the status of women in the society and also to prevent crime not only crime to any humanity to any human being is unacceptable in the modern society more so to the women hadi physiologically khara sonjaraba haiba tare ko aduga hojikti equal rights su haire aduga having stayed in London for more than 15 years aduga London dadi ladies first haidana hainerise mase we should try to learn haidi status piba haibana ba ladies da ikai khumna piba haiba aduga respect piba haiba aduga protection piba haiba aduna masigi program sina I'm sure this will help people aware about the fact that we should treat our womanhood as equal to men and also try to uplift their status and to protect them. Pamolaika ming nagite sorry. Cheinakhol jene pidadi ho yam kanaba kenone. Leisabi inkhalaiba angang singdasu yamna knowledge yene taw pibabni. Haijaninge. Seriously yengdai kanaba phangudon habiu. Kanaba se yam di phang kai hai thai ise hayangang. Nuaijai tawna thank you very much. ꯑꯩꯒꯤ ꯃꯤꯡꯅ ꯂꯣꯌꯥꯏꯔꯣꯝ ꯏꯔꯣꯏꯁꯦꯝꯗꯒꯤ ꯍꯧꯖꯤꯛ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯁ꯭ꯇꯥꯐ ꯅꯔꯁ ꯀꯦꯂꯤꯞꯇ ꯂꯩꯖꯔꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯊꯣꯛꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯔꯤ ꯊꯣꯛꯏ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯑꯃꯗꯤ ꯅꯣꯂꯦꯖꯁꯨ ꯑꯣꯏꯍꯟꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯏꯆꯟ ꯏꯆꯦ ꯃꯌꯥꯝꯗꯀꯣ ꯅꯣꯂꯦꯖꯁꯨ ꯑꯃ ꯑꯣꯏꯍꯟꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯒ꯭ꯌꯥꯟ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯃ ꯄꯨꯊꯣꯔꯛꯄꯤꯔꯛꯄꯁꯦ ꯑꯩ ISTVꯗ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣꯒꯤ ꯁꯟꯊꯦꯜ ꯄꯥꯔꯛꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯈꯣꯜ ꯁꯦꯔꯦꯜꯗ ꯃꯔꯨꯑꯣꯏꯅ ꯒꯦꯡ ꯔꯦꯞꯀꯤ ꯁꯦꯔꯦꯜꯗ ꯑꯩꯈꯣꯏꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯁꯥꯈꯤꯕ ꯍꯦꯟꯗꯃꯦꯟ ꯁꯥꯈꯤꯕ ꯏꯅꯥꯎꯗꯨꯅꯤ ꯂꯩꯔꯝꯃꯤꯁꯤ ꯏꯅꯥꯎꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯗ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯅꯧꯔꯕꯝ ꯅꯦꯇ꯭ꯔꯖꯤꯠ ꯈꯨꯔꯥꯏ ꯂꯝꯂꯣꯡꯗꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯁꯦꯔꯦꯜꯁꯤ ꯀꯨꯝꯕꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤꯈꯤ ꯑꯗꯨꯒ ꯑꯦꯖꯦ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗ ꯀꯨꯝꯕꯤꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯩꯈꯣꯏ ꯁꯦꯔꯦꯜ TV ꯁꯦꯔꯦꯜꯒꯤꯗꯤ ꯑꯗꯨꯅ ꯑꯍꯥꯟꯕꯅꯦ ꯑꯗꯨꯝ ꯃꯃꯥꯡꯗ ꯗ꯭ꯔꯃꯥꯒꯨꯝꯕ ꯑꯗꯨꯝ ꯃꯆꯥ ꯃꯆꯥ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯔꯦꯜꯁꯤ ꯀꯨꯝꯕ ꯃꯇꯝꯗ ꯏꯁꯥꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝꯅ ꯊꯧꯗꯣꯛꯇꯨꯕꯨ ꯍꯛꯊꯦꯡꯅꯅ ꯏꯁꯥ ꯌꯥꯎꯔꯨꯕꯒꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯐꯥꯎꯈꯤ ꯑꯗꯒꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯈꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯒꯤꯀꯣ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯅꯈꯤ ꯑꯗꯨꯅꯤ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯅꯪꯅ ꯀꯨꯝꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯁꯤꯟ ꯍꯥꯏꯕ ꯇꯥꯏꯀꯣ ꯀꯔꯝꯕꯅ ꯑꯣꯏꯒꯦꯅ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯁꯤꯟꯁꯤ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯑꯒ ꯅꯨꯡꯗꯥꯡꯗ ꯀꯅꯥꯅꯣ ꯏꯇꯩꯃꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯨꯕꯒꯤ ꯃꯣꯏꯅ ꯐꯨꯕꯒꯤ ꯁꯤꯟꯗ ꯑꯩꯅ ꯁꯣꯛꯄ ꯁꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤꯅꯦ ꯅꯨꯄꯤ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩ ꯑꯍꯜ ꯑꯃꯒꯤꯗ ꯃꯣꯔꯣꯛ ꯊꯥꯞꯄ ꯆꯠꯄꯅꯤꯅꯦ ꯃꯆꯤꯟꯒ ꯊꯤꯔꯗꯅ ꯅꯪꯅ ꯅꯨꯄꯥ ꯃꯔꯛꯁꯤꯗ ꯐꯣꯟ ꯌꯥꯜꯂꯗꯅ ꯑꯁꯨꯛ ꯊꯤꯔ ꯀꯥꯟꯁꯤꯗ ꯀꯨꯝꯃꯣ ꯀꯨꯝꯗꯔꯣ ꯀꯨꯝꯃꯣꯏꯗꯤ ꯀꯨꯝꯃꯨꯗꯅ ꯀꯨꯝꯃꯣꯏꯗꯤ ꯀꯨꯝꯃꯣ ꯍꯣꯏ ꯅꯨꯄꯤꯁꯤ ꯀꯅꯥ ꯀꯅꯥ ꯂꯥꯛꯃꯤꯟꯅꯩ ꯍꯣꯏ ꯅꯨꯄꯤꯁꯤ ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯩ ꯁꯥꯔ ꯑꯩ ꯀ ꯂꯥꯛꯃꯤꯟꯅꯕꯅꯦ ꯅꯪꯒ ꯂꯥꯛꯃꯤꯟꯅꯩꯌꯦꯕ ꯅꯨꯄꯤꯁꯤ ꯅꯪꯒ ꯀꯔꯤ ꯊꯣꯡꯅꯩ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯁꯥꯔ ꯅꯪꯒꯤ ꯅꯨꯄꯤꯅꯦꯕ ꯍꯣꯏ ꯅꯪ ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯩ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯒ ꯂꯥꯛꯃꯤꯟꯅꯕꯅꯦ ꯅꯪꯒꯤ ꯅꯨꯄꯥꯒꯗꯤ ꯌꯥꯎꯗꯦꯀꯣ ꯌꯥꯎꯕꯤꯗꯦ ꯅꯪ ꯍꯥꯏꯗꯤ ꯁꯦꯡꯉꯦ ꯑꯁꯦꯡꯕ ꯑꯣꯏꯕꯅꯤꯅꯦ ꯂꯥꯛꯑꯣ ꯑꯁꯤ ꯆꯠꯂ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣ ꯉꯥꯏꯕꯤꯈꯣꯅꯦ ꯂꯥꯛꯑꯣ ꯉꯥꯏꯕꯤꯈꯣꯅꯦ ꯀꯔꯤꯔꯥ ꯂꯥꯛꯑꯣꯅꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯕꯁꯤ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯉꯥꯏꯕꯤꯈꯣꯅꯦ ꯊꯥꯗꯣꯛꯄꯤꯌꯨꯅꯦ ꯅꯪꯅ ꯅꯨꯄꯤꯁꯤ ꯅꯪꯒꯤ ꯅꯨꯄꯤꯅꯦꯗꯥꯏ ꯍꯥ
machinga thiredana matai masibu mangi nupini gaina hat ꯑꯗꯨꯒꯤ ꯁꯤꯟꯗꯨꯅ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯤꯟꯅꯤ ꯑꯗꯨꯒꯤ ꯄꯨꯊꯣꯛꯄꯤꯈꯤꯕ ꯇꯤꯝ ꯗ꯭ꯔꯤꯝꯁ entertainment amadi ISTV networkꯤꯁꯨ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯐꯝꯗꯤ ꯍꯥꯏꯗꯤ ꯀꯂꯥꯒꯤ ꯂꯝꯗ ꯑꯩꯅ ꯄꯥꯝꯖꯔꯨꯕꯗꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯃꯆꯥ ꯑꯃ ꯄꯤꯕꯤꯕꯒꯤꯀꯣ ꯑꯗꯨꯝ ꯃꯇꯨꯡꯗꯁꯨ ꯃꯈꯥ ꯇꯥꯅ ꯀꯨꯝꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯩ ꯑꯗꯨ ꯀꯨꯝꯕ ꯃꯇꯨꯡꯗ ꯏꯃꯥꯟꯅꯕꯁꯤꯡꯅꯒꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄ ꯅꯉꯣꯟꯗ ꯂꯩ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯩ ꯏꯃꯥꯟꯅꯕ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯄ ꯚꯥꯏ ꯅꯪꯂ ꯀꯩꯅꯣ ꯅꯍꯥꯟ ꯈꯨꯕꯥꯛ ꯆꯥꯈꯤꯕꯗꯣ ꯇꯧꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯗꯤ ꯏꯀꯥꯏꯗꯅ ꯅꯠꯇꯦꯅ ꯍꯥꯏ ꯃꯇꯨꯡꯗ ꯃꯣꯏꯁꯨ ꯑꯃꯨꯛꯁꯨ ꯌꯦꯡꯕꯖꯥꯠ ꯀꯦꯁꯦꯠ ꯂꯩꯔꯒ ꯃꯣꯏꯅ ꯃꯥꯅꯦ ꯅꯪꯅꯤ ꯅꯍꯥꯟ ꯈꯨꯕꯥꯛ ꯆꯥꯈꯤꯕꯗꯣ ꯈꯨꯕꯥꯛ ꯆꯥꯕ ꯀꯥꯏ ꯂꯛꯅꯈꯤꯕꯀꯣ ꯂꯩꯀꯥꯏꯗ ꯆꯠꯄꯗ ꯏꯁ ꯃꯇꯩ ꯃꯕꯨ ꯅꯨꯄꯤꯅꯤ ꯃꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯅꯤ ꯀꯃꯥꯏꯅ ꯂꯛꯅꯈꯤꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯤꯃꯦꯟ ꯁꯥꯈꯤꯕ ꯏꯅꯥꯎꯗꯨꯅ ꯆꯩꯅꯥꯈꯣꯜ ꯁꯦꯔꯦꯜꯁꯤ ꯀꯨꯝꯃꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯇꯦꯂꯦꯟ ꯑꯗꯨ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯕꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯇꯧꯅꯤ ꯏꯅꯥꯎ ꯂꯥꯊꯣꯛꯄꯤꯌꯣ ꯏꯁꯩ ꯍꯥꯏꯔꯝꯗꯅ ꯇꯥꯛꯂꯝꯗꯅ ꯆꯠꯈꯤꯕꯗꯨꯗ ꯑꯩꯅ ꯋꯥꯖꯍꯧꯕꯅꯤ ꯈꯪꯕꯤꯗꯅ ꯎꯕꯤꯗꯅ ꯆꯠꯈꯤꯕꯗꯨꯗ ꯑꯩꯅ ꯆꯥꯛꯆꯍꯧꯕꯅꯤ ꯆꯪꯂꯛꯈꯣꯁꯤꯗ ꯐꯝꯂꯛꯈꯣ ꯅꯥꯛꯇ ꯇꯝꯕꯤꯒꯦ ꯄꯥꯎ ꯑꯔꯣꯟꯕ ꯋꯥꯔꯤ ꯇꯥꯛꯂꯝꯗꯅ ꯆꯠꯈꯤꯕꯗꯨꯗ ꯑꯩꯅ ꯋꯥꯖꯍꯧꯕꯅꯤ ꯈꯪꯕꯤꯗꯅ ꯎꯕꯤꯗꯅ ꯆꯠꯈꯤꯕꯗꯨꯗ ꯑꯩꯅ ꯆꯥꯛꯆꯍꯧꯕꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯟꯗ꯭ꯔꯣꯒꯤ ꯁꯟꯊꯦꯜ ꯄꯥꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯎꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯖꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯀꯣꯡꯕꯗꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯣꯟꯅꯕꯤ ꯍꯥꯏꯔꯤꯕ ꯏꯄꯤꯁꯣꯗꯇꯨꯗ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯜ ꯂꯧꯈꯤꯕ ꯃꯄꯥꯒꯤ ꯃꯔꯨꯑꯣꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯔꯣꯜ ꯂꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯩꯈꯣꯏ ꯕꯤꯄꯤꯟꯒꯅꯤ ꯎꯅꯈꯤꯗꯣꯏꯁꯤ ꯃꯥꯗꯤ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯃꯩ ꯇꯤꯛꯑꯒ ꯑꯉꯥꯡꯁꯤꯡꯒꯁꯨ ꯂꯩꯔꯝꯃꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯆꯩꯅꯥꯈꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯆꯩꯅꯥꯈꯣꯜꯕꯨ ꯄꯨꯊꯣꯛꯄꯤꯔꯤꯕ ISTVꯒꯤꯕꯨꯁꯨ ꯃꯁꯤ ꯅꯨꯡꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯄꯤꯟ ꯑꯩꯈꯣꯏ ꯏꯪꯊꯝꯊꯥꯒ ꯑꯣꯏꯕꯅ ꯃꯩꯐꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯤꯛꯄꯤꯔꯝꯃꯤ ꯏꯆꯥ ꯑꯅꯤꯁꯨ ꯂꯩꯕꯤꯔꯝꯃꯤ ꯆꯩꯅꯥꯈꯣꯜꯁꯤ ꯑꯍꯥꯟꯕ ꯀꯨꯝꯕ ꯃꯇꯝꯗ ꯂꯣꯟꯅꯕꯤ ꯀꯨꯝꯕ ꯃꯇꯝꯁꯤꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯈꯤꯕ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯑꯩꯈꯣꯏ ꯗ꯭ꯔꯃꯥꯒꯤ ꯀꯔꯤꯁꯨ ꯑꯗꯨꯝ ꯑꯦꯛ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯥꯔꯇꯤꯁ ꯑꯃꯁꯨ ꯑꯣꯏꯕꯤꯅ ꯇꯥꯛꯄꯤ ꯀꯃꯥꯏꯅ ꯐꯥꯎꯕꯤꯅ ꯍꯥꯏꯕꯤꯌꯨ ꯇꯁꯦꯡꯅ ꯑꯣꯖꯥꯖꯤꯠ ꯃꯁꯤ ꯑꯩꯁꯨ ꯌꯥꯝ ꯁꯗꯟꯂꯤ ꯍꯧꯖꯤꯕ ꯆꯩꯅꯥꯈꯣꯜ ꯁꯦꯔꯤꯌꯦꯜꯁꯦ ꯑꯩ ꯀꯨꯝꯖꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯜꯀꯥꯅ ꯍꯧꯖꯤꯛ ꯑꯁꯣꯝ ꯇꯣꯡꯃꯔꯥ ꯀꯣꯝꯕꯨꯔꯣꯝꯗ ꯂꯩꯕ ꯏꯆꯟꯁꯤꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯈꯣꯜꯁꯤꯒꯤ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯖꯥ ꯆꯧꯂꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯒꯤ ꯑꯗꯨꯒ ꯑꯣꯖꯥ ꯆꯥꯏꯕꯒ ꯂꯣꯏꯅꯅ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯥꯎ ꯐꯥꯎꯅꯧ ꯈꯣꯠꯅꯧꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯥꯎꯖꯈꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯑꯩ ꯃꯁꯤ ꯆꯩꯅꯥꯈꯣꯜ ꯍꯥꯏꯕ ꯀꯩꯅꯣꯁꯤ ꯅꯝꯕ ꯃꯇꯝꯗ ꯑꯩ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯔꯣꯜꯁꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯇꯁꯦꯡꯅ ꯁꯨꯝ ꯐꯤꯂꯝꯒ ꯗ꯭ꯔꯃꯥꯁꯨ ꯈꯦꯠꯅꯕ ꯂꯩꯕꯅꯤꯅ ꯍꯦꯛ ꯑꯍꯥꯟꯕꯁꯨ ꯍꯦꯛ ꯑꯆꯧꯕ ꯔꯣꯜ ꯂꯧꯕ ꯑꯣꯏꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕꯁꯤ ꯑꯩꯒꯤ ꯁꯨꯝ ꯑꯔꯩꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯉꯣꯟꯗ ꯁꯨꯝ ꯊꯦꯡꯅꯕ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯋꯥꯔꯤꯗ ꯀꯩꯗ ꯈꯕꯔꯗ ꯃꯌꯥꯝ ꯑꯃ ꯁꯨꯝꯕ ꯃꯄꯨꯔꯣꯏꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯊꯝꯕꯤꯔꯝꯃꯒ ꯆꯠꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯋꯥꯔꯤꯗꯨꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯃꯔꯨꯞ ꯆꯧꯂꯥꯏꯅ ꯁꯨꯃꯥꯏꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯗ ꯑꯩ ꯏꯁꯇꯗꯤ ꯐꯖꯅ ꯇꯧꯔꯒ ꯍꯥꯏꯖꯩ ꯑꯩ ꯀꯨꯝꯖꯈꯤ ꯃꯁꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯒꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯆꯩꯅꯥꯈꯣꯜꯁꯤ ꯌꯦꯡꯂꯨ ꯃꯇꯨꯡꯗ ꯀꯔꯤ ꯐꯪꯉꯤ ꯀ ꯍꯥꯏꯕ ꯂꯩ ꯑꯁ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯈꯣꯠꯂꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯅꯕ ꯁꯤꯔꯦꯟ ꯑꯃꯅꯤꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯃꯌꯥꯝꯁꯨ ꯄꯤꯕꯤꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯈꯤꯗꯨꯁꯨ ꯌꯥꯝꯅ ꯑꯗꯨꯝ ꯆꯨꯁꯟꯅꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯁꯨꯝ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯈꯔ ꯍꯣꯠꯅꯖꯕꯗꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯧꯖꯕꯒꯤ ꯃꯥꯏ ꯄꯥꯛꯑꯦꯅ ꯈꯟꯖꯩ ꯑꯗꯨꯒ ꯃꯁꯤ ꯄꯨꯊꯣꯛꯄꯤꯔꯤꯕ ISTVꯕꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯩꯅꯥꯈꯣꯜꯁꯦ ꯃꯇꯝ ꯁꯥꯡꯅ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯔꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅꯕꯤ ꯁꯤꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯑꯣꯖꯥ ꯕꯤꯄꯤꯟꯅ ꯃꯗꯨꯗ ꯇꯧꯈꯤꯕ ꯑꯦꯛ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯃꯤꯀꯨꯞ ꯁꯤꯟꯗꯣ ꯀꯩꯅꯣ ꯑꯣꯏꯒꯦꯅ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒ ꯆꯠꯂꯨ ꯍꯜꯂꯛꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗꯨ ꯀꯣꯜꯂꯒ ꯅꯤꯡꯉꯝꯗꯅ ꯀꯞꯆꯕꯗꯣ ꯃꯗꯨ ꯃꯇꯥꯡꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯖꯕ ꯇꯥꯏ ꯁꯤꯟꯗꯨꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯎꯠꯆꯒꯦ ꯊꯣꯏꯕꯤ ꯅꯣꯏ ꯃꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯍꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯨ ꯍꯦ ꯊꯥꯗꯣꯛ
ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯈꯣꯏ ꯃꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏ ꯑꯕꯦ ꯂꯥꯛꯑꯣ ꯅꯃꯥꯟꯅꯕꯤꯁꯤꯡꯅꯅꯦ ꯐꯥꯒꯤ ꯇꯧꯔꯤꯅꯤꯗ ꯃꯤꯅꯅꯦ ꯂꯛꯅꯔꯛꯑꯒ ꯁꯥꯎꯕ ꯍꯧꯅꯗꯦꯀꯣ ꯕꯕꯥ ꯑꯩꯈꯣꯏ ꯃꯥꯗꯨ ꯑꯩꯈꯣꯏ ꯕꯣꯍꯣꯏꯗ ꯂꯩ ꯍꯥꯏꯔꯒ ꯃꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯅ ꯃꯁꯝ ꯐꯣꯏꯗꯠꯄ ꯁꯥꯊꯣꯏꯕꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯔꯤꯒꯤꯗꯃꯛꯇ ꯈꯠꯅꯔꯤꯅꯣ ꯏꯆꯥꯒꯤꯗꯃꯛꯇ ꯕꯕꯥ ꯂꯩꯔꯤꯁꯤꯗꯤ ꯃꯃꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯔꯦꯡ ꯐꯨꯗꯣꯏꯅꯤ ꯁꯥꯊꯣꯏꯕꯤ ngasai ayuktagi akhoi androgi santhel pakta mafam aduda picnic chaba lakpa miyosing unadana wari sanaba loina artist singa wari sanarakba du hojik thangjale matamsi maroina artist loimak unabagi tanja so hojik fangroi hairiba Serail asida kumkhiba maroiba lit role rokhiba artist singa unaraga makhi wakal kari fawwa aduga karamba comment amani suggestion pibining ba haibadu mathangi episode ta lemoriba artist singa unajaduna mathang makhi apam tu thamjage ngasigidi kainina be thang bijari pinavirasi